Paite na Kuki gi Thouwong pendaba phongdokre mangjauna Paite kangbusingda khangalamba amasung ayaba amata lawba tawdana KSO Delhi NNCR amasung Walking Kuki CSO Sadar Hills kharana Paite puandam asi makhlgi letter heta haptuna sijinnabagi Thouwong asi Apex Paite Tribe na kanba moongda yaningde haire Apex Paite Tribe ki makaidagi makhatana hairibana sahi asigi March 15 da Churachampurda Kuki group singna Jawmi gi flag lokthoklambaga mari lenana Kuki amasung Jawmi tribe ki marakta khana chainabagi thawdok kya thokrabane haina phongdorakle UNC na governor ga unaduna FMR lokthokkiba amadi border fencing khabagi tabak handoknaba wari sanakre free movement regime FMR lokthokkiba pirep handoknaba amadi border fencing gi tabak lemnabagi matangda United Naga Council UNC na ngasi Manipur governor Ajay Kumar Balaga unaduna wari sanakre central government numit kunni gi matam thaduna taliba demand asigi pakum piraktabana khongjang saksinba hauragani haina UNC gi president NG Lohorna phongdorakle ngasi UNC gi mihut tarana saba delegation team ama Rajbaban da Manipur gi governor ga uraduna wari sanaru raba matung paumi singda paudamladuna UNC gi president NG Lohorna hai FMR lokthokkiba pirep handokna ba amadi border fencing khabagi thabak lepkadabani haina central government da UNC na tharakkiba matam adu gi haukiba August 8 da aroiba numit oikre ngasi governor unaba matamda central government ki mihut singa phaminaduna wari sanase haibagi wapam thamlakhi hairi mahakna paumi singda makhatana phongdokkibada UNC gi maikaidagi central government ta taliba demand ani asi ga aroiba matam thakiba du loidringai manungda governor na wari sanana basilam labadi hena pengadabani adubu haujiti Tharakkiba matam hendoklabanina UNC gi maikaidagi khongjang changsinaba semsare haiki masigi matungda governor na sinduna central government ka wari sanana bagi matang laklabadi khongjang handokpa natragana handoktabagi wafam lakani adubu governor na tharakliba matam asi hendok laklaba matung da karigumba central government ki wafam laklabasu khanararoi haina mahakna makhatana paumisingda phongdokki Naga Independence Day gi thoramda Kuki inpi na Khut Thingjinlakpadagi asi Naga singi political right tasingnabani Haukiba August 13 da Raswan Kaifonda Jayata Naga Independence Day gi thoram pangthokkiba duda Kuki tribe singi apex body ama oiba Kuki inpi Manipur na thoram asugi mayokta Manipur governor da formal application ama submit tawrongkiba du region asida leiriba Naga miyam da khanaba haubani amasung Naga singi safety amasung security da Thouwong na threat tawbani haina Rongmai Naga Council Manipur na thadorakpa cherol amana hairi cherol asina makhatana hairibadi ngarang tang 15 gi numidang Pung taraga minit 30 rom taba matamda kaidu doi jeng village da Kuki khulai paiba kangbu singna khul aduda lairiba Naga singda nongmai kapsinduna hingsagi oiba Thouwong kya sathaki Thouwong asi civilian singi punsida hena khudong thiningai oiba Thouwong ama oibagi mathakta community asida hakthenga na attack tawbani hairiba Thouwong sing asi Naga singda hena asawa pohana bohana ba Thouwong singni Kuki mirjan singna Naga miyamgi safety da yamna sathiba moongda kihan khanganbagi Thouwong chathariba asi tumina kaidanungda su leiroi asigumba hingsagi oiba Naga miyam da khanaba hobagi Thouwong sing asi makhatana chathadana ba khangale karigumba chathaba tarabadi Naga miyamgi survival amasung security damakta mathau taba protective measures sing lakhotkani Thouwong asi yamna sathiba Thouwong amane haina lawgani hairi amarom dangarang ayuk pung 8 minit 30 rom tabada Senapati district ki Kangpokpi sub division ki manung chanba Sawang kining da Kuki militant amasung Kuki volunteer ne haijaba mioi mari laklaga khul aduda leiba Pi Mingdang ko bakhunja amada gun point da faraga makhlgi kari da puduna sakraba matung khul adugi makhada leba Nepali yum amada pusilaga kihan khangan bagi Thouwong kya tharamle haina Sawang kining village authority na thadorakpa cherol amana haire cherol asina makhata na hairibana Kuki militant amasung volunteer ni haijaba sing aduna Nepali yumbu adubu dap tawraga makoi ani makhata na faraga puki Thouwong asi Kuki kangbu sing aduna makoi bu hanana bohana bani thodok adugi pau phangbaga khul adugi youth club ki kangbu singna makoi ani bu thiba chatpada Kuki gi miyoi mari adugi manungda ahum phake aduga amana youth club ki kangbu aduda nongmai utuna ki hallamlaga nanthok senkibadagi mayam changduna mahak pusu tanaraga fake thagdok aduga mari lenana liangmai village customary law gi matung ina chenari basingna okg chama fine oina lupa lakh manga amasung lupa lising 15 piba mobile tha ama tha asigi kunipan phawada piba haina yanakre
ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯇꯨꯅ ꯁꯥꯟꯇꯤ ꯂꯥꯛꯄ ꯍꯧꯔꯦ꯫ ꯒꯕꯔꯅꯔ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯇꯞꯅ ꯇꯞꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯇꯨꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯦ ꯀꯨꯃꯥꯔ ꯕꯂꯥꯅ ꯉꯔꯥꯡ ꯐꯥꯁ ꯑꯦꯝꯑꯥꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯕꯔꯅꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯂꯦꯞꯇꯅ ꯐꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯂꯦꯞꯇꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯑꯦꯛꯁꯇꯣꯔꯁꯟ ꯑꯃꯁꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯁꯤꯡꯅꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯄꯥꯏꯈꯠꯄ ꯉꯝꯂꯦ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯊꯝꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯕ ꯊꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗꯁꯨ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯃꯁꯨꯡ ꯍꯦꯠ ꯁ꯭ꯄꯤꯆ ꯀꯌꯥ ꯊꯥꯒꯠꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯦꯞꯇꯅ ꯍꯣꯠꯅꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ, ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯁꯨꯡ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯇꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯧꯈꯤꯕ ꯊꯥ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ 3,000ꯒꯤ ꯃꯊꯛꯇ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯀꯌꯥ ꯑꯃꯁꯨ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯁꯦꯟ ꯈꯥꯏꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 200ꯒꯤ ꯃꯊꯛꯇ ꯐꯥꯒꯠꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯔꯤꯖꯜ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝꯁꯤꯡ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯈꯦꯟꯅꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯡꯒꯤ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯄꯦꯟ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯜꯊ ꯀꯦꯔꯤꯌꯔꯒꯤ ꯂꯝꯗꯁꯨ ꯂꯦꯞꯇꯅ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤ꯫